Churachandpurgi IDP Singna Tankhiba demand taruki Manungda ahum Thabakta Onthorakpadagi Khongjang Suspend Toukhre. Haukiba chahi 2023 gi May ahumdagi thoklakiba kanglupki irang asina maram oiraga Churachandpurdagi lanjelaktuna tongan-tonganba relief camda leiriba singna Manipurgi Governor amasung Chief Secretary da tongan-tonganba demand taruk yauba memorandum ama pisinduna madubu Thabakta Onthoknaba taksinkiba adugi manungda ahanbagi oina demand ahum Thabakta Onthorakpadagi Churachandpurgi IDP Singna July ahumdagi changsilakiba sit-in protest ki khongjang adu matam kharagi oina suspend taukhre adumakpo wadauriba demand ahum adu tha asigi manungda Thabakta Onthoraktrabadi Churachandpurdagi lanjelakiba apunba body ama oiriba Churachandpur Maitei United Committee na lamdam asigi CSO sing amasung miyamga loinana makha taba khongjang kaya changsilagani haire hidam asiga mari leinana ngasi press club ta pangthokiba paugi mifam amada committee asigi co-convener Nabaning Thojamna haikibada committee asina sarkar da tankiba demand taruki manungda ahum Thabakta Onthorakpadagi Khongjang suspend taukibane demand sing adugi manungda kanglupki irang asina lanjena duna relief camp da leiriba sing tangkak ahum da haibade July October amasung December da IDP sing mayumda hanjilhanbagi thabak pumloi loiselhalagane ani suba demand oina Churachandpurdagi lanjelakiba sing haujik makoi gi hanagi jaga singda hongjinba yaroidavanina temporary settlement oina fabricated housing da laihalagani amasung Churachandpurdagi lanjelakiba miyoisingi oina Bisnupur DC office da documentation office hanglagani haina thajaba pirakre adumakpu lemhoriba demand ahum asisu tha asigi manungda pangthoknaba taksille committee asina IDP sing mahusagi phibamda khunda laita hanbaga mari leinana chahi asigi March 18 da ahan boina Manipurgi Governor amasung Chief Secretary da point mari yauba demand memorandum ama pisinduna Thabakta Onthoknaba taksinke madugi matung tarakpada April 18 da point ani yauba memorandum amasu Governor amasung Chief Secretary da pisinke loinana Governor amasung Chief Secretary masamak unaduna demand sing adu Thabakta Onthoknaba taksinke adubu hairiba demand sing adu Thabakta Onthoraktabadagi mamang tha June 16 ta Manipur Governor da reminder thaduna numit mangani gi manungda demand sing adu Thabakta Onthoknaba ultimatum amaga loinana khangankhe adubu demand sing adu gi manungda ahum Thabakta Onthoraklabani IDP singna sangsilamba sit-in protest ki khongjang adu matam kharagi oina suspend taurai demand ahum adu su tha asigi manungda Thabakta Onthoraktrabadi hena kanba khongjang changsilagani haire Indo-Myanmar border da rival Chin resistance group singi marakta akanba mawongda khutthoknakhrei haukiba July ani da Indo-Myanmar border da leiriba Myanmar ge Falam Township ta military junta gi mathakta lal horiba Chin National Defense Force CNDF amasung Chin Defense Force CDF ani gi marakta akanba khutthoknakhrei masina maram oiraga Indo-Myanmar border gi porous area singda chauna tangdu leitadaba phibam ama mayokna vagaloinana mafam adugi refugee kaya ama Myanmar da nauna lanjenarakle haire paw asina makhata na hairivade CNDF na unauthorized oiba mawongda Myanmar Khwathali village da checkpoint ama hangdoktuna mafam adu control taunaba honarakibane thaudok adudagi CDF amasung CNDF ki mayokta chauna ungkhanabaga loinana CNDF ki maikedagi CDF ki stronghold oiriba satawam amasung tuisira da drone attack sathaduna akanba mawongda landakhe Chin resistance group anigi marakta khutthoknariba mafam ase China gi militia singi yamna maru oiba amade khulaina chingbasing miraibaktagi pusilangnabagi yamna maru oiriba mafam amane mapan lamdagi khusu khulai kaya ase Myanmar ge Luwang Talai district ase fauraga laklaga Myanmar ge rebel group sing asida yaugadabane adubu hairiba mafam ase CNDF na control taunaba honarakpadagi nakal anigi marakta chauna khutthoknabagi thokdok adu thokhibane nauna khutthoknarakpa asina maram oiraga Myanmar ge refugee chaniga nifuga manga Jokha Watha border checkpost asi fauraga Myanmar da sensilakhre maraksida Nagaland ge Konyak Union na Assam gi separatist group ama oiriba Ulfa Aida khudaktagi Myanmar ga lonariba Mon district ta makhoi gi activity khudingmak lepnaba akanba warning taukhre lanjenaraba sing December faubada masa gi mayumda hanjilhalagane Chief Secretary More Churachandpur amadi Kangpokpi dagi lanjenarakpa singde prefabricated house da lehankhigadaure IDP singi yum sanaba lupa lakh ahum faubagi senthang pigadaure Prime Minister Narendra Modi Manipur da lakpagi wafam leite athubada free movement yahalagane Aadhar lobada akanba kanglon chanaba haurai Manipur gi irang asi loisinaba central government state government amadi nakal ani gi CSO singna kanna honare
Irang asida lanjenaklabasing December faubada tangkak ahum thokna masa masagi mayumda hanjilhanaba thabak paikhatle haina Chief Secretary Prasan Kumar Singhana phongdokhre. Adumoina makmore Churachandpur amadi Kangpokpidagi lanjenaklabasinggi oinade haujik hanjinba khudong charoidavana makhatana prefabricated house da lehankhigadaure. Wafam asi Manipur State Commission for the Scheduled Tribes linkhatkhiba chahi ani surakpagi mapokumon thoram yauba lakpada paumi singna hangba wahang amagi paukhum piraduna phongdokhibane. Ngarang Hotel Imphal gi Sangai Hall da pangthokpa thoram adugi sideline da paumi singna hangba wahangi paukhum piraduna Chief Secretary na hai Manipur gi irang asina maram oiraga lanjena duna relief camp singda leiriba imung sing phase ahum thokna masa masa gi mayumda hanjilhana bahonare loinana chahi asegi December thadagi relief camp sing thingjillaga nei mayum leitraba singna lupa lakh ahum lomgi senthang piraga ni hai khe mahakna hai tangkak naina July thadagi IDP sing masa masa gi mayumda hanjilhanbaga loinana yum leitraba sing laingang yum sanaba senthang piraga nei IDP sing gi resettlement gi matangda Home Ministry amasung Central Government na kupna khanaraba matung July thadagi tangkak ahum thokna IDP singbu masa masa gi mayumda hanjilhanaba thabak laukhatlai July thagi matungda IDP ayamba mayumda hanjilhalaga nei Hana IDP lising hompugani thoirom oiramba adu lising yankhaiga tareta hantharaklai Churachandpur amadi Kangpokpigi oinasu masa masagi mayumda hanjinba haurai ani suba tangkaki oina October tha amade ahum suba tangkakna December thada hanjilhalaga nei irang manungda yum lising nipan lombang takhe imung amada lupa lakh amaga lising kunthra faubugi senfam hana piba hogduna yum semjilhalaga nei loinana Churachandpur Kangpokpi amadi moreda hogjingmaki oina hanjinba yaroidaba sing prefabricated house da lehenaba thabak paikhatle amaromda athuba matamda national highway pumnamak free movement lehelaga nei hiram asagi matangda state amasung central government na kanna honari haikhe mahakna makhata na hai hogjik faubagi oina leibak asagi prime minister Narendra Modi Manipur da lakpagi wafam leite adubu project aya sangana bagi sem sabadi lei civil secretary su phase 9 na hongjinaba Manipur police headquarter yauna ataisu sem saba loire loinana Delhi gi Dwarka da saba Manipur Bhavan Kolkata gi Manipur Bhavan su saba loire haikhe Manipur da paikhaliba Aadhaar enrollment gi anoba khongthang asi yamna section na paikhatkadaba thabak ama nei kanagumbana anoba Aadhaar lobada process khara changa nei chahi taraga nipan gi matungda Aadhaar logadaba singi oinade special secretary home yauraga inquiry tawraba matungda piga nei wal Aadhaar gi oina birth registration number changa nei chahi manga dagina taret faubagi manungda biometric lauraga Aadhaar piga nei chahi taragi matung chahi taraga manga dagi chahi taraga taret surakpada amuk update tawgani haikhe Kangla da ariba matamgi drainage system retaining wall chapu amadi senjek phangba ngamle Kangla gi nongpok thangba sarukta leiba chingkhai pukhri ga naknana leiba sangai yumphamda ariba matamgi drainage system retaining wall chapu amadi senjek phangba ngamle Archaeologist Department na lisang sina satharakpa excavation waki manungjanna phanglagle ariba matamgi polam singa sina Manipur ase Indus Valley Civilization gumna ngalingai matamdagi yamna saukhatpa khunai ama oirami haiba takle haina Art and Culture gi director K Dinamani na phongdokhre awang nongpok state singi manungda Manipur amadi Assam da nungi yuki masak maral sing phangba ngamli haikhe mahakna makhata araduna excavation gi thabak asi sel yamna changbagi mathakta matam changbana paksana chathaba ngamdre haukiba chahi kharagi mamangdagi thengkhang naina chatharagliba excavation gi thabak asida phanglakpa ariba matamgi polam amade saktam sing Vietnam laibakta tawbagum ningthina ngak senduna section na thamninge masina khunai asigi puwari sagatpada chauna mateng oigani haikhe Kangla khaknatana atopa mafam singdasu excavation gi thabak asi chathaba yabana puwari masak tagliba puya singbu archaeologist amade scholar singna kupna naina bachange khunai asigi masak tagliba puya sing ase nongmagi mangsilakpagi mathakta lairik asibu paba hiba miyoi lising mari manga rom tamak ngaisilakpana haugalakliba naha singna lairik asi paba thoknaba department na sinduna tha asigi aroiba sarukta puya pabagi course ama Manipur archives da pangthoklagani haina mahangna phongdokhe excavation gi thabak asida kakhan naina fangliba polam sing asigi mawong matau manadavana akangdaba matam amagi oiroi haibagi thajaba leibaga loinana mafam asi matam amada mongpham oina sizinarambagi mami tari haina excavation work asigi director Manipur State Archaeologist Assistant Archaeologist Dr. S. Sujata na phongdokhe Archaeological Survey of India dagi ayaba lauduna chathariba thabak asida thengnariba drainage system amade retaining wall asigi masak mawong amade
सिजनरीब चेक की मसक मानदे रिटेनिंग वाल असिदा यामना ngaliंगे मतमगी इचम चंबा मत मोर्टार अमदे चेक सिजनरंब थेंगनरखिबगा लोइनना ड्रेनेज सिस्टम असिदे सुरखी मोटार सिजनदुना वाटर रेजिस्टेंस ओइना सेमलंब थेंगनखि हाइना मांगना फोंदोखे नाकल अमरोमदा मणिपुर स्टेट आर्कियोलॉजी की सुपरिंटेंडेंट के शशिकांतना फोंदोखिबदा चही लिसिंग अनी की पुवारी लैबा खुनाई असिगी अरीबा मचाक मरल कया कंगला मनुंगदा लोतुना थंबिरंबा असिमक ngasiगी मिरोलगी लाइबक फबने कंगलागी मफमसिंग असि एक्सकावेशन की थबक हेक चथबगा अरीबा मतमगी पोलमसिंग हेक्ता फंगबना थबक पाइखतनिंगबा मफम कया लैरबसु सेल चंगबना अहान अकोन येंगलगा थबक असि चथबने मणिपुर की पुवारी का सागोन अदुना लाकपा अरीबा मतमगी पोलमसिंग की माइखुम हांगदोकपा हाइबासि स्टेट आर्कियोलॉजी की थौदांगने ngamna bohona duna puwari bu hena hena masak khangna bohona ga nei nauna fangliba chafu senyekna chingba ariba polam singa se karamba matam gino haiba khangba ngamna ba carbon 14 dating gi damak athuba matam da mapan da tharaga nei tha kharagi manung da polam singa sigi mari makhong chapchana khangduna miyam da paudam piraga ni haina mahakna phongdokhe